Manipuri Wari channel sida nauna khudol tamjagadoriba Sonali Huidromgi ahum suba khut thaba wari Nungonbi mayamda khudol tamjargani wari si mayamna hobudagi tabada nungainaba yauriba character sing mayamda khanganjari wari sigi hero gi family da mapagi maming chawba mamagi maming sanahanbi hero gi ming punsiba aduga hero ni gi family da mapagi maming ibohal mopagi maming thauba aduga hero ni gi mingna Nungonbi side role character da punsibagi mamanaba Thanil thauba aduga Nungonbi gi mamanabi Thaja Langle aduga wari sida negative ki role da Ratan Tony Rocky amadi Boyaini Haujik mayamda wari si khudol tamjari Imphal dani punsiba Bangalore dagi suti tholakpa namini airport dagi mapan lauruga yumda lame mapa chawba naire ibungo yum yora lao kumtharo ai nama kauge ko hoi baba punsiba kumthare chawba naire mama nacha nupa laene tholo mai go olu lao ni namgo sananbi lauraga thole o lae lae mokhoi baba ibungo lae dana lao lao se mai se kanthoro se hoi ma mai du kanthora ga changki nungthil gi matamne Thanil ga thauba lae thaubuna kore bai punsiba oitau itau nangbu lai bro chawbana kanano ne haima ibungo noi laibra chango imungda toi marup to laibani Thanil na khume hoi baba itau aikhoi umta changake ya bro punsibina khume itau noi lairo lao pham lao sida thaugunai re hoi itau nang ngasi lai tabada sumunaba lakpani punsibina khume ya itau lakpabu kaidauge ai kem haide ko ado itau sa thakiji ko ima sa khita sembiro Thanilna yaide itau ado Bangalore se kamdau kitau adum nungai bra adum nungai noi shu tamje diade ada punna tamladi punna nungai gadabani thaubuna tambudi tamningi taw ado selgi thabang ngaktanina pharakta tawgani taw tanja duda cha pure sanahanbina se cha thause ibungo se sida thamage ko thaubuna thake yani ma mama du thokre punsibina re da nan ke shu sak chaminaba phangdre ado ngasi nungdangdi akhoi ja chak khrase akhoi da ko hoyai taw chase adudi injang lerusila bazar dagi cha thakpa lore itaw chatse makhoi chatkre numidangi matamne Nungonbigi yumdani mapa ibolna ibema nang bukai de lege thoiba thole thoibina khume baba iche do ising sok pachat khibane kaidorage baba aidi chak loirabra hange na tawbani madi ising sok pachat khiba oire hoi baba iche na chak ka loiram labani iche halaga charse baba hoi fare adudi mathangi numini punsiba mathanda koiba lam yengba thole punsibana itau ni dusu lehaude koiba chacha araga laisu lairamdre moidi fareda ai thanda laisina ithanda chatpa haiduni wow mafam se phaje he ai dinan kai kuine mapanda lerubuna Manipur gi phajakraba mafam singja urudrabane adubu ngasidi uba phangedana somda Nungonbisu sing soklaga yumda changgena lambida lanthorakpada punsibasu koyeng laga lakpada uhogdraduna Nungonbina khangawdana lalakpaduda thengba tarena thaidokpada punsiba tusel ayo Nungonbina pakhatna chansilaktuna haima gari tusangrena sidriba sidi sokpro chingkhatpigese chingkhatpirame se tapna hogolo se hogolo kai de soke
ꯄꯨꯟꯁꯤꯕ ꯁꯨꯒꯠꯂꯦ ꯑꯅꯥꯕꯗꯣ ꯈꯥꯡꯉꯒ ꯌꯥꯝ ꯅꯥꯏ ꯈꯣꯡꯁꯦ ꯈꯔ ꯁꯣꯛꯑ ꯃꯥꯜꯂꯦ ꯅꯨꯡꯉꯣꯟꯕꯤ ꯌꯥꯝ ꯄꯥꯈꯠꯅ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯏꯅꯥꯎꯄꯥ ꯀꯧꯔꯨꯈꯤꯒꯦꯀꯣ ꯂꯩꯔꯝꯒꯦ ꯅꯥꯏꯍꯦ ꯅꯨꯡꯉꯣꯟꯕꯤꯅ ꯁꯅꯥꯕꯨꯟꯗꯨ ꯊꯨꯅ ꯊꯅꯝꯂꯒ ꯃꯧꯄꯥꯕꯨ ꯀꯧꯔꯛꯑꯦ ꯅꯨꯡꯉꯣꯟꯕꯤꯅ ꯊꯣꯏꯕ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯊꯨꯅ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇꯅ ꯀꯧꯔꯛꯏꯗꯨꯅꯤꯁꯦ ꯅꯨꯡꯉꯣꯟꯕꯤ ꯄꯥꯈꯠꯅ ꯑꯁꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯄꯨꯁꯤꯜꯂꯒ ꯁꯣꯛꯄꯗꯣ ꯑꯝꯇ ꯌꯦꯡꯕꯤꯁꯦꯕ ꯁꯦ ꯁꯃꯨ ꯂꯥꯛꯑꯣꯕ ꯃꯤ ꯑꯁꯤꯗ ꯂꯩꯍꯧꯔꯦꯕ ꯂꯥꯛꯑꯦ ꯏꯆꯦ ꯗꯗꯥ ꯅꯪꯗꯤ ꯀꯥꯏꯗ ꯁꯣꯛꯀꯦ ꯄꯨꯟꯁꯤꯕꯅ ꯁꯨꯒꯠꯂꯒ ꯈꯨꯝꯃꯦ ꯈꯣꯡꯁꯦ ꯒꯥꯔꯤꯅ ꯅꯟꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯝ ꯅꯥꯔꯦ ꯑꯗꯨꯒ ꯏꯁꯨ ꯈꯔ ꯊꯣꯛꯑꯦ ꯑꯌꯣ ꯌꯥꯝ ꯅꯥꯔꯦ ꯅꯨꯡꯉꯣꯟꯕꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯅꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗꯪ ꯆꯪꯂꯨꯔꯁꯦ ꯑꯗꯨꯒ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯨꯔꯁꯦ ꯂꯥꯛꯑꯣ ꯊꯣꯏꯕ ꯁꯟꯕꯤꯔꯣ ꯂꯥꯛꯑꯣ ꯇꯞꯅ ꯍꯣꯏ ꯏꯆꯦ ꯗꯗꯥ ꯁꯦ ꯇꯞꯅ ꯍꯧꯒꯠꯂꯣꯁꯦ ꯆꯤꯡꯈꯠꯄꯤꯔꯝꯃꯦ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗꯤ ꯑꯅꯥꯕꯗꯣ ꯈꯥꯡꯉꯝꯃꯦ ꯑꯌꯣ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯄꯥ ꯏꯕꯣꯜꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯀꯅꯥꯅꯣꯅꯦ ꯃꯕꯥꯅꯤꯅ ꯄꯨꯁꯤꯜꯂꯛꯏꯁꯤꯅ 이베마 ꯀꯩꯗꯧꯔꯦ 마디 ꯀꯅꯥꯅꯣ ꯁꯣꯛꯑꯦꯅꯦ 마디 ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯅꯣ ꯁꯤꯕꯣ ꯕꯕꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯅꯤ ꯃꯈꯣꯡꯁꯦ ꯒꯥꯔꯤꯅ ꯅꯟꯈ꯭ꯔꯦ ꯁꯣꯛꯑꯦ ꯕꯕꯥꯅ ꯑꯝꯇ ꯌꯦꯡꯕꯤꯈꯣꯕ 이보ꯜꯅ ꯍꯥꯏꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯦ ꯕꯕꯥ ꯌꯦꯡꯒꯦꯁꯦ ꯁꯤꯗ ꯐꯝꯍꯟꯁꯤꯁꯦ ꯃꯈꯣꯡꯗꯣ ꯄꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ 이붕어 ꯁꯤ ꯅꯥꯕ꯭ꯔꯥ ꯅꯥꯏꯌꯦ ꯕꯕꯥ ꯑꯗꯨꯗꯅꯤ ꯅꯥꯔꯤꯁꯦ ꯕꯕꯥ ꯁꯤꯗꯅꯦꯕ ꯉꯥꯏꯍꯥꯛ ꯈꯥꯡꯉꯨꯀꯣ ꯁꯦ ꯃꯈꯣꯡꯗꯣ ꯆꯤꯡꯂꯒ ꯁꯦꯝꯃꯦ ꯅꯨꯡꯉꯣꯟꯕꯤꯅ ꯅꯥꯕ꯭ꯔꯥ 이보ꯜꯅ ꯌꯥꯔꯦ ꯐꯔꯅꯤ ꯈꯣꯡꯁꯤꯗꯤ ꯆꯤꯡꯂꯤ ꯊꯨꯞꯄꯝꯃꯦꯗꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯍꯣꯏ ꯕꯕꯥ ꯆꯠꯂꯒ ꯌꯦꯡꯉꯦ ꯕꯕꯥ ꯌꯥꯔꯦ ꯐꯔꯦ ꯅꯥꯗ꯭ꯔꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯕꯕꯥꯗꯤ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯍꯩ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯕꯨ ꯏꯟꯊꯨꯕꯤꯅꯕ ꯃꯤ ꯈꯔ ꯋꯥꯠꯈꯤꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯅꯆꯟꯗ ꯑꯇꯩ ꯁꯣꯛꯏꯁꯤꯡꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯜꯂꯨ ꯕꯕꯥ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯦ ꯕꯕꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯅꯥꯔꯕꯣ ꯅꯥꯗ꯭ꯔꯦ ꯕꯕꯥ ꯈꯣꯡ ꯁꯝꯕꯁꯦ ꯗꯈꯤꯅꯥ ꯇꯧꯋꯦꯅ ꯍꯥꯏꯅꯩ ꯑꯩ ꯗꯈꯤꯅꯥ ꯇꯧꯖꯒꯦ ꯇꯧꯕꯅꯦ ꯕꯕꯥ 이보ꯜ ꯅꯣꯛꯂꯛꯏ ꯍꯣꯏ ꯇꯧꯅꯕꯅꯤ ꯀꯌꯥꯗ ꯈꯪꯂꯤꯕꯅꯣꯅꯦ ꯊꯣꯏꯕꯅ ꯅꯣꯛꯑꯒ ꯕꯕꯥ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯨꯟꯁꯤꯕꯅ ꯕꯦꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯃꯄꯥꯗ ꯄꯤ ꯄꯨꯟꯁꯤꯕꯅ ꯕꯕꯥ ꯁꯦ ꯌꯥꯝꯗ꯭ꯔꯦ ꯂꯨꯄꯥ 500ꯁꯤꯗꯪ ꯊꯝꯖꯔꯝꯃꯒꯦ ꯌꯥꯔꯦ ꯑꯇꯩ ꯁꯣꯛꯂꯤꯁꯤꯡꯗꯣ ꯍꯤꯗꯥꯛ ꯍꯥꯞꯂꯨꯀꯣ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ ꯅꯨꯡꯉꯣꯟꯕꯤꯅ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯇꯩꯁꯤꯟꯁꯦ ꯍꯣꯏ ꯅꯨꯡꯉꯣꯟꯕꯤꯅ ꯍꯤꯗꯥꯛ ꯍꯥꯞꯄꯗ ꯄꯥꯈꯠꯅ ꯇꯧꯖꯕ ꯃꯇꯧ ꯁꯣꯔ ꯀꯥꯝꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯄꯨꯟꯁꯤꯕꯗꯤ ꯉꯥꯎꯈꯤꯗꯨꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯅꯨꯡꯉꯣꯟꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯪꯉꯤ ꯑꯗꯨꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯅ ꯈꯧꯗꯦꯝꯃꯩ ꯈꯪꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯅꯤ ꯅꯨꯡꯉꯣꯟꯕꯤꯅ ꯌꯥꯔꯅꯤ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯕꯣ ꯑꯁꯣꯛꯄꯗꯣ ꯄꯨꯟꯁꯤꯕꯁꯨ ꯈꯪꯉꯤ ꯌꯥꯔꯅꯤ ꯂꯩꯇ꯭ꯔꯦ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯣꯟꯕꯤꯅ ꯈꯨꯝꯃꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯊꯣꯏꯕꯅ ꯑꯃꯨꯛ ꯑꯗꯣ ꯗꯗꯥ ꯆꯥ ꯊꯛꯈꯤꯁꯦ ꯆꯥ ꯂꯣꯜꯂꯛꯀꯦ ꯊꯛꯈꯤꯁꯤꯀꯣ ꯊꯣꯏꯕꯗꯨ ꯆꯪꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯣꯟꯕꯤꯗ ꯌꯦꯡꯂꯒ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯉꯣꯟꯕꯤ ꯀꯧꯖꯩ ꯁꯣꯝꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ ꯄꯨꯟꯁꯤꯕ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯑꯒ ꯑꯩꯒꯤꯅ ꯄꯨꯟꯁꯤꯕ ꯀꯧꯋꯦ ꯏꯝꯐꯥꯜꯒꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯤ ꯑꯗꯣ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯔꯁꯤꯀꯣ ꯍꯣꯏ ꯌꯥꯏ ꯀꯧꯅꯁꯤ ꯊꯣꯏꯕ ꯆꯥ ꯄꯨꯔꯦ ꯗꯗꯥ ꯆꯥ ꯊꯧꯁꯦ ꯏꯆꯦ ꯅꯪꯒꯤꯁꯨ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯆꯥꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯨꯡꯉꯣꯟꯕꯤ ꯄꯥꯈꯠꯅ
ꯈꯣꯡꯗꯣ ꯆꯠꯄ ꯒꯥꯔꯤ ꯊꯧꯕ ꯌꯥꯒꯗ꯭ꯔꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯄꯨꯟꯁꯤꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯍꯥꯏꯔꯦ ꯐꯔꯦ ꯌꯥꯔꯅꯤ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯕ ꯉꯝꯅꯤꯗ ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯆꯠꯂꯒꯦ ꯅꯥꯎ ꯍꯣꯏ ꯗꯗꯥ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯊꯣꯏꯕꯒ ꯄꯨꯟꯁꯤꯕꯒ ꯊꯣꯛꯃꯤꯟꯅꯔꯦ ꯄꯨꯟꯁꯤꯕꯅ ꯍꯪꯉꯤ ꯅꯥꯎ ꯅꯣꯏ ꯆꯦꯁꯦ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯉꯣꯟꯕꯤ ꯀꯧꯕꯅꯦ ꯑꯁꯦꯡꯕ ꯑꯗꯣ ꯗꯗꯥ ꯏꯆꯦꯁꯨ ꯊꯣꯛꯂꯦ ꯌꯦꯡꯉꯣ ꯄꯨꯟꯁꯤꯕ ꯅꯣꯛꯑꯦ ꯆꯠꯂꯨꯈꯤꯒꯦ ꯅꯨꯡꯉꯣꯟꯕꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ ꯅꯅꯥꯎ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯨꯡꯉꯣꯟꯕꯤ ꯉꯛꯅ ꯂꯩꯍꯧꯔꯒꯦ ꯊꯣꯏꯕꯅ ꯗꯗꯥ ꯕꯥꯏ ꯕꯥꯏ ꯃꯈꯨꯠꯇꯣ ꯍꯥꯏꯍꯧꯋꯦ ꯑꯗꯨꯒ ꯃꯆꯦꯅ ꯂꯨꯈꯝꯗ ꯊꯥꯔꯦ ꯑꯌꯥ ꯅꯥꯏꯍꯦ ꯏꯆꯦ ꯅꯪ ꯀꯩꯅꯣ ꯅꯨꯡꯉꯣꯟꯕꯤꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯏꯆꯦꯅꯁꯨ ꯗꯗꯥꯅꯁꯨ ꯄꯥꯝꯅ ꯌꯦꯡꯅꯕꯗꯨꯗ ꯑꯗꯨꯗ ꯍꯥꯏꯕꯅꯦ ꯄꯥꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯨ ꯊꯣꯏꯕ ꯆꯦꯟꯈ꯭ꯔꯦ ꯅꯨꯡꯉꯣꯟꯕꯤꯅ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯍꯩ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯧꯄꯥꯕꯨ ꯃꯆꯦꯅ ꯑꯗꯨꯝ ꯇꯥꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗꯅꯤ ꯁꯅꯥꯍꯟꯕꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯗꯣꯔꯁꯤꯐꯥꯎ ꯍꯜꯂꯛꯇꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯆꯠꯊꯣꯛꯈꯤꯅꯨꯀꯣꯅ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕꯁꯦ ꯃꯄꯥ ꯆꯥꯎꯕꯅ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯝꯃꯤꯁꯤꯅ ꯑꯣ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯁꯤꯐꯥꯎ ꯍꯜꯂꯛꯇꯦꯕ ꯑꯩꯅ ꯆꯠꯊꯣꯛꯍꯟꯒꯨꯝꯁꯦ ꯍꯥꯏꯔꯁꯨ ꯃꯈꯣꯏ ꯕꯕꯥꯅ ꯍꯦꯛꯇ ꯆꯠꯍꯟꯈꯤ ꯆꯥꯎꯕꯅ ꯈꯨꯝꯃꯦ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯃꯔꯥꯏ ꯍꯜꯂꯛꯆꯅꯤ ꯅꯪꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯍꯦꯛ ꯂꯥꯡꯉꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯍꯦ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯍꯣ ꯇꯥꯅꯤꯡꯂꯣꯏꯌꯦ ꯇꯥꯅꯤꯡꯂꯣꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯥꯎꯔꯒ ꯆꯪꯈꯤꯒꯦ ꯇꯧꯔꯤꯉꯩ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯑꯦ ꯆꯥꯎꯕꯅ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯨꯟꯁꯤꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯗꯧꯔꯦ ꯁꯅꯥꯍꯟꯕꯤꯁꯨ ꯄꯥꯈꯠꯅꯔꯦ ꯅꯪ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕꯗ ꯁꯣꯏꯅꯣ ꯁꯤꯕꯣ ꯄꯨꯟꯁꯤꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯦ ꯏꯃꯥ ꯒꯥꯔꯤ ꯇꯨꯁꯤꯟꯕꯅꯦ ꯒꯥꯔꯤ ꯇꯨꯕꯗ ꯁꯣꯛꯏꯅꯤ ꯁꯅꯥꯍꯟꯕꯤ ꯄꯥꯈꯠꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤ ꯁꯣꯛꯏꯁꯦ ꯀꯥꯗ ꯀꯗꯥꯏꯗ ꯁꯣꯛꯀꯦꯅ ꯄꯨꯁꯜꯂꯒ ꯑꯝꯇ ꯌꯦꯡꯁꯤ ꯄꯨꯟꯁꯤꯕꯅ ꯇꯞꯅ ꯈꯨꯝꯃꯦ ꯌꯥꯔꯅꯤ ꯕꯕꯥ ꯑꯩ ꯍꯤꯗꯥꯛꯁꯨ ꯂꯣꯏꯅ ꯍꯥꯞꯄꯦ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯈꯣꯡꯁꯨ ꯁꯦꯝꯕꯤꯔꯦ ꯐꯔꯦ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯆꯥꯎꯕꯅ ꯍꯣ ꯐꯔꯦ ꯄꯣꯊꯥꯔꯣ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯖꯅꯕ ꯆꯥꯛꯇꯣ ꯊꯣꯡꯒꯠꯂꯨꯔꯣ ꯍꯣꯏ ꯃꯣꯏ ꯕꯕꯥ ꯑꯩ ꯊꯣꯡꯒꯠꯂꯨꯔꯒꯦ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯑꯦ ꯊꯧꯕꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯑꯦ ꯄꯨꯟꯁꯤꯕ ꯚꯥꯏ ꯄꯨꯟꯁꯤꯕꯧ ꯁꯅꯥꯍꯟꯕꯤꯅ ꯀꯅꯥꯅꯣꯅꯦ ꯍꯩꯃꯥ ꯊꯥꯅꯤꯜ ꯅꯣꯏ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯏꯅꯦ ꯄꯨꯟꯁꯤꯕꯗꯤ ꯏꯃꯥ ꯂꯩꯕꯅꯤ ꯆꯪꯉꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯗꯤ ꯄꯨꯟꯁꯤꯕ ꯅꯨꯡꯉꯣꯟꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯂꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯀꯧꯔꯛꯑꯦ ꯚꯥꯏ ꯄꯨꯟꯁꯤꯕ ꯀꯩꯗꯧꯔꯦ ꯄꯨꯟꯁꯤꯕꯅ ꯈꯪꯉꯒ ꯑꯁ ꯋꯥꯈꯜꯒ ꯃꯨꯠꯀ ꯂꯣꯏ ꯀꯥꯏꯍꯦ ꯊꯧꯕꯅ ꯍꯪꯉꯛꯑꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯩꯝ ꯇꯧꯗꯦꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯤꯗ ꯊꯥꯅꯤꯜꯅ ꯃꯣꯏꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧ ꯂꯩꯔꯝꯃꯦꯕ ꯉꯔꯥꯡ ꯅꯪꯕꯨ ꯀꯥꯏꯗ ꯀꯣꯏꯔꯨꯒꯦ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯦ ꯏꯇꯥꯎ ꯉꯁꯤꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯈꯨꯐꯖ ꯑꯃ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯏꯇꯥꯎ ꯊꯧꯕꯅ ꯈꯨꯝꯃꯦ ꯑꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯅ ꯑꯗꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯄꯨꯟꯁꯤꯕꯅ ꯃꯣꯏꯔꯥꯡꯂꯣꯝꯗꯒꯤꯅꯦ ꯑꯩꯁꯦ ꯉꯔꯥꯡ ꯀꯣꯏꯔꯨꯒꯦꯅ ꯆꯠꯄꯅꯦꯕ ꯁꯨꯝ ꯌꯦꯡꯂꯒ ꯊꯧꯔꯛꯄꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯜꯂꯛꯄꯗꯣ ꯎꯍꯧꯗ꯭ꯔꯕ ꯑꯗꯨꯗ ꯊꯩꯗꯣꯛꯄꯗ ꯑꯩ ꯑꯣꯏꯅ ꯇꯨꯔꯤꯅꯦꯃꯦ ꯊꯥꯅꯤꯜꯅ ꯌꯥꯝ ꯇꯥꯅꯤꯡꯅ ꯑꯗꯩꯗꯤ ꯃꯈꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯁꯣꯛꯇ꯭ꯔꯣ ꯅꯪꯗꯤ ꯑꯗꯩꯗꯤ ꯑꯩꯁꯦ ꯇꯨꯁꯤꯟꯕꯗꯨꯗ ꯈꯣꯡꯁꯦ ꯁꯣꯛꯑꯦ ꯅꯨꯄꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯁꯝꯕꯤꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯇꯧꯔꯒ ꯃꯣꯏ ꯌꯨꯝꯗ ꯄꯨꯁꯤꯜꯂꯦ ꯑꯗꯨꯒ ꯃꯄꯥꯗ ꯈꯣꯡꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯐꯔꯦ ꯑꯇꯩ ꯑꯁꯣꯛꯄꯁꯤꯅ
नुपीदुना हिदाक ताइबिरैने थौबु नंगे नुपीदुदी मसक फजबरा पुनसिब नोलगा मसक खुफजा मनिबो अखोय स्वाइदा मा दौना फजबबु लैबु लैरमोय अइदी अहानबददी का हेना येंगसुलुदेबा अदैदी अइदी हेक्ता ngaukhreda थानिलना अदो ममिंगदी करी कौगे बाय पुनसिबा सोर सांग होंदोय ममिंगबुदी नुंगोनबी कौवे थौबु नाइरे अदो अखोयदसु मसकतो अमुक्ता खंगहलुको होय खंगननगे याय इताव कइदोंगै चलुसिगे हयेंग चतसिरा याम हराउना हाइरे थौबुनमु यायने चलुसिने हयेंगदो होय होय चलुरसे हयेंगदो ngana थानिलना होय अदुदी हयेंग ngana लागेको इताव अखोय मुक चलगेको पुनसिबना होय आई थिंदोके लाओ हौजिक मयामदा वारीसिगी अहानबा एपिसोड मयामदा खुदोल तमजख्रे वारीसिबु ताबिरगा मयामना अपाम पामददु कमेंट थंबिरमु मखा तारकबा एपिसोड करी करम ओइरकपा याबगे हाबदो मयामना खल्लिबदुगा मानबरे येंगसे मयाम कमेंट तौबिरमु लोइसलकपदा मयामबु अमुकना खुरुमजरी।